ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯑꯣꯟꯕꯤꯒꯤ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯑꯣꯟꯕꯤꯒꯤ ꯅꯨꯄꯥ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯖꯥꯗꯨꯃꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯄꯔꯞ ꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯈꯦꯜꯂꯩꯅ "ꯀꯔꯤꯅꯣ ꯑꯃꯨꯛ ꯄꯔꯞ ꯍꯜꯂꯛꯂꯤꯕꯁꯤꯅ?" ꯖꯥꯗꯨꯃꯅꯤꯅ "ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯑꯩꯅꯒ ꯄꯔꯞ ꯍꯜꯂꯛꯄꯁꯤ ꯌꯥꯗꯕ ꯖꯥꯠꯂꯣ? ꯅꯠꯇꯦ, ꯑꯩꯅꯒ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯈꯟꯗꯅ ꯂꯩꯔꯝꯂꯤꯕꯅꯣꯕ ꯅꯪꯕꯣ? ꯀꯔꯤꯅꯣꯗ ꯂꯥꯛꯄꯒꯤ ꯏꯁꯧꯁꯤꯅ ꯍꯥꯏꯕ? ꯍꯣ, ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ, ꯊꯕꯛꯇꯣ ꯌꯧꯔꯨꯗ꯭ꯔꯕ꯭ꯔꯥꯅ ꯍꯪꯖꯕꯒꯤ ꯋꯥꯅꯤ." "ꯌꯧꯔꯨꯔꯦ, ꯑꯩꯅ ꯍꯥꯏꯕꯗꯨꯃꯛ ꯆꯨꯝꯂꯝꯂꯦ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯅꯥꯔꯤ ꯇꯤꯟꯅꯗꯦ ꯍꯥꯏꯗꯅ? ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯇꯥꯗꯦꯅꯦ." "ꯍꯩꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯅꯥꯔꯤ ꯇꯤꯟꯅꯗꯦ ꯍꯥꯏꯗꯅ." "ꯑꯩꯅ ꯍꯥꯏꯔꯦ, ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯧꯐꯝ ꯑꯗꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯑꯗꯨꯗꯨꯅ ꯃꯗꯨ ꯊꯣꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯇꯣꯡꯕ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯂꯧꯖꯔꯣ ꯑꯗꯨꯒ ꯊꯣꯟꯖꯔꯣ ꯍꯥꯏꯕꯕꯨ ꯌꯥꯗꯦꯅꯦ." "ꯍꯣ, ꯃꯣꯏꯅ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯕꯒꯦ? ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯀꯣꯊꯣꯛꯆꯕ ꯇꯥꯕꯅꯤ." "ꯍꯩ ꯑꯄꯪꯕꯤ, ꯃꯣꯏꯅ ꯂꯩꯕꯥꯛꯇꯨ ꯀꯣꯊꯣꯛꯂꯕꯗꯤ ꯑꯀꯣꯠꯃꯟꯗꯨ ꯃꯣꯏꯅ ꯂꯧꯖꯒꯗꯧꯔꯤꯕꯅꯤ, ꯃꯣꯏꯅ ꯇꯤꯡꯖꯒꯗꯧꯔꯤꯕꯅꯤꯅꯦ." "ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯩꯕꯥꯛꯁꯨ ꯃꯥꯡꯕ, ꯑꯀꯣꯠꯃꯟꯁꯨ ꯇꯤꯡꯕ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯊꯣꯟꯒꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯄꯔꯞ ꯂꯥꯛꯇꯨꯅ, "ꯅꯕꯥꯅꯤ ꯂꯩꯔꯕ ꯌꯥꯝꯅ ꯐꯔꯦꯍꯦ꯫ ꯏꯕꯨꯡꯉꯣ ꯖꯥꯗꯨꯃꯅꯤ, ꯅꯪꯒꯤ ꯂꯧꯐꯝꯗꯨ ꯇꯣꯡꯉꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛꯇꯨ ꯑꯇꯣꯞꯄ ꯑꯃꯗ ꯊꯣꯟꯗꯣꯛꯅꯕꯒꯤ ꯃꯤ ꯊꯤꯔꯤ ꯃꯥꯜꯂꯦꯅꯦ." "ꯍꯣꯏ ꯈꯨꯔꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯗꯨꯕꯨ?" "ꯌꯥꯎꯕ ꯅꯠꯇꯦꯅꯦ, ꯑꯩꯒꯤ ꯂꯧꯐꯝꯗꯨ ꯈꯔ ꯀꯨꯠꯂꯦ, ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ. ꯑꯗꯨꯗ ꯑꯣꯏꯅ ꯈꯔ ꯊꯣꯟꯖꯤꯜꯂꯒꯦ. ꯂꯩꯔꯣꯜ ꯑꯃꯇꯪ ꯂꯧꯒꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ?" "ꯈꯨꯔꯥ, ꯑꯗꯨꯒꯤ ꯋꯥꯗꯤ ꯂꯩꯔꯣꯜ 2 ꯐꯥꯎꯕꯗꯤ ꯂꯧꯕ ꯌꯥꯒꯅꯤ. ꯑꯩꯅ ꯂꯧꯒꯦ ꯈꯜꯂꯤꯕꯁꯨ ꯂꯩꯕꯥꯛ ꯂꯩꯔꯣꯜ 2ꯃꯨꯛꯅꯤ. ꯑꯗꯨꯅ ꯂꯩꯕꯥꯛ ꯂꯩꯔꯣꯜ 2ꯃꯨꯛꯇꯨ ꯑꯗꯨꯝ ꯂꯧꯕꯤꯔꯣ ꯈꯨꯔꯥ." "ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ. ꯅꯪꯉꯣꯟꯗ ꯑꯃꯇꯪ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅꯅꯦ ꯑꯩ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯗꯤ ꯌꯥꯅꯔꯕꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯊꯕꯛꯁꯦ ꯍꯧꯔꯒꯦꯅꯦ." "ꯍꯣꯏ ꯈꯨꯔꯥ." ꯖꯥꯗꯨꯃꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯌꯥꯝꯅ ꯌꯥꯕ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯇꯧꯏ꯫ ꯈꯨꯜꯒꯤ ꯈ꯭ꯋꯥꯏ ꯃꯇꯥꯏꯗ ꯂꯩꯕꯅꯤ꯫ ꯃꯌꯝ ꯃꯊꯪ ꯑꯁꯨꯝ ꯇꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯅ ꯏꯂꯣꯏ ꯂꯣꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤꯗꯤ ꯑꯆꯧꯕ ꯋꯥꯄꯜ ꯑꯃ ꯂꯩꯔꯕ ꯃꯇꯨꯡ ꯋꯥꯄꯜꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯕꯅꯤ꯫ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯇꯈꯦꯜꯂꯩ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯐꯅꯃꯛ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯌꯥꯎꯖꯗ꯭ꯔꯤ꯫ ꯈꯣꯏꯔꯝꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯂꯦ, ꯑꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯅꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯈꯦꯜꯂꯩꯕꯨ ꯊꯤꯅ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯇꯧꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯖꯤꯕꯤꯛꯇ ꯇꯈꯦꯜꯂꯩꯅꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯃꯇꯪ ꯎꯖꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕ ꯂꯦꯞꯇꯦ꯫ ꯖꯥꯗꯨꯃꯅꯤꯁꯨ ꯑꯗꯨꯃꯉꯥꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯖꯗꯨꯅ ꯇꯪ ꯇꯥꯕ ꯑꯄꯤꯛꯄ ꯏꯃꯨꯡ ꯑꯃ ꯁꯦꯝꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯈꯦꯜꯂꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩ ꯇꯈꯦꯜꯂꯩꯅ ꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯌꯦ, ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯅꯕ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ "ꯇꯟꯕꯨ ꯇꯜꯂꯦꯗ, ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯆꯠꯂꯤꯕꯁꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯦ. ꯊꯣꯏꯗꯣꯛꯅ ꯏꯀꯥꯟ ꯀꯥꯟꯅꯗꯕꯒꯨꯝ ꯇꯧꯔꯤ. ꯄꯩꯁꯥꯗ ꯑꯃꯨꯛ ꯇꯤꯡꯕ, ꯃꯇꯝꯗ ꯑꯃꯨꯛ ꯃꯥꯡꯉꯒ ꯇꯣꯛꯄ꯭ꯔꯥ ꯀꯔꯤꯅꯣꯝꯕꯨ ꯇꯧꯔꯤ. ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯥꯔꯔꯣꯏ. ꯂꯩꯕꯥꯛ ꯀꯣꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯗꯣ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ, ꯁꯤꯗꯒꯤꯅ ꯁꯤꯐꯥꯎ ꯀꯣꯠꯂꯨ ꯍꯥꯏꯕꯗꯨ ꯇꯥꯛꯂꯨꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯦꯛꯇ ꯊꯥꯗꯣꯛꯂꯕꯗꯤ ꯀꯣꯠꯈꯤꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯑꯃ."
ꯑꯗꯨꯅ ꯑꯩ ꯂꯧꯕꯨꯛ ꯐꯥꯎꯗꯪ ꯀꯨꯝꯂꯨꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯈꯨꯔꯥꯗꯨꯒꯁꯨ ꯎꯅꯗꯕ ꯌꯥꯔꯣꯏ ꯐꯔꯦꯁꯦ ꯅꯪꯒꯤꯗꯨꯅ ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯃꯈꯣꯏ ꯇꯥꯃꯣꯅꯕꯨ ꯁꯪꯕ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯌꯥꯔꯦꯗ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯁꯪꯒꯗꯕ ꯍꯥꯏꯕꯁꯤ ꯍꯥꯡꯆꯤꯠꯁꯦ ꯃꯁꯤ ꯑꯩ ꯁꯪꯒꯅꯤ ꯁꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯖꯥꯗꯨꯃꯅꯤ ꯑꯃꯗꯤ ꯇꯈꯦꯜꯂꯩꯗꯣ ꯋꯥ ꯇꯥꯅꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯑꯃꯥꯏꯕꯗꯨꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯖꯥꯗꯨꯃꯅꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ ꯇꯈꯦꯜꯂꯩꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯗꯣ ꯃꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯩꯊꯥ ꯄꯣꯊꯥ ꯄꯣꯔꯛꯂꯤ ꯆꯥꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯖꯥꯗꯨꯃꯅꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝ ꯐꯝꯂꯤꯕꯗꯨꯗ ꯌꯥꯎꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯖꯥꯗꯨꯃꯅꯤ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯌꯥꯔꯣꯏꯅꯦ ꯑꯉꯥꯡ ꯅꯨꯕꯤ ꯌꯥꯎꯅꯕ ꯀꯔꯤꯃꯠꯇ ꯍꯣꯠꯅꯗ꯭ꯔꯕ꯭ꯔꯣ ꯅꯈꯣꯏꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯁ ꯈꯨꯔꯥ ꯀꯥꯗꯤ ꯍꯣꯠꯅꯗꯕꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯖꯥꯗꯨꯃꯅꯤꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯈꯣꯡꯕꯥꯜ ꯇꯣꯡꯉꯦ ꯍꯥꯏꯕꯗꯨꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯃꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯅ ꯑꯗꯨ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯍꯩꯕ ꯍꯩꯕꯗꯨꯕꯨ ꯍꯩꯕ ꯃꯥꯏꯕ ꯑꯃꯗꯤ ꯂꯩ ꯃꯥꯁꯦ ꯃꯌꯥꯝꯅ ꯀꯌꯥ ꯊꯥꯖꯒꯗꯦ ꯑꯗꯣ ꯅꯈꯣꯏ ꯌꯦꯡꯕꯕꯨꯗꯤ ꯌꯦꯡꯉꯦ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯔꯣ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤꯀꯣ ꯈꯨꯔꯥ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯑꯁ ꯑꯩ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤ ꯌꯦꯡꯃꯟꯗꯅ ꯑꯩ ꯇꯟꯕꯨ ꯇꯜꯂꯕꯅꯤꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯨꯝ ꯌꯦꯡꯒꯗꯕꯅꯤ ꯀꯣ ꯇꯜꯂꯦꯅ ꯇꯣꯛꯄꯗꯤ ꯌꯥꯕ ꯅꯠꯇꯦ ꯀꯅꯥꯅ ꯈꯪꯉꯤ ꯃꯇꯥ ꯆꯥꯕ ꯑꯃ ꯊꯦꯡꯅꯗꯅ ꯀꯣꯛ ꯍꯦꯛ ꯅꯪꯒꯤꯁꯨ ꯅꯨꯃꯤꯠꯇ ꯅꯆꯥ ꯑꯗꯨ ꯎꯖꯔꯕꯗꯤ ꯀꯨꯏꯅ ꯋꯥꯖꯔꯛꯄꯒꯤ ꯃꯍꯩ ꯌꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨꯒꯤ ꯂꯝꯕꯤ ꯇꯥꯛꯂꯨꯔꯤꯕ ꯑꯩꯈꯣꯏꯁꯦ ꯆꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤ ꯑꯃꯥꯏꯕꯒ ꯈꯔ ꯈꯦꯠꯅꯩ ꯃꯥꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯎꯅꯕ ꯌꯥꯗꯦ ꯅꯨꯃꯤꯗꯥꯡꯗ ꯎꯅꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯉꯥꯡ ꯅꯨꯕꯤ ꯌꯥꯎꯗꯕꯒꯤ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯂꯥꯛꯄ ꯌꯥꯗꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯂꯥꯛꯂꯒ ꯎꯅꯒꯗꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ ꯅꯨꯄꯥꯗꯨꯅ ꯃꯤꯔꯣꯟꯒꯗꯧꯔꯤꯕ ꯖꯥꯠꯂꯣ ꯃꯌꯥꯝꯗꯣ ꯋꯥ ꯍꯦꯛ ꯅꯣꯛꯏ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤ ꯁꯨꯛꯎ ꯎꯕ ꯌꯥꯗꯕ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕ ꯃꯥꯏꯕꯅꯤ ꯃꯍꯥꯛꯇꯤ ꯁ꯭ꯋꯥꯏꯗꯁꯨ ꯂꯩꯇꯦ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯐꯝꯗꯣ ꯑꯩꯕꯨꯗꯤ ꯈꯪꯉꯤ ꯉꯍꯥꯟꯋꯥꯏꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯇꯥꯛꯂꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅꯅꯦ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯒ ꯌꯦꯡꯂꯨꯕꯗ ꯑꯃꯥꯏꯕꯗꯨ ꯂꯩꯔꯝꯈꯤ ꯉꯥꯏꯈꯣꯅꯤ ꯈꯨꯔꯥꯒꯤꯗꯤ ꯏꯆꯥ 3ꯅꯤ ꯃꯇꯧ ꯀꯔꯝꯅ ꯈꯨꯔꯥꯗꯤ ꯌꯨꯝ ꯄꯥꯟꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯑꯗꯨꯝ ꯐꯪꯈꯤ ꯃꯥꯜꯂꯦ ꯑꯉꯥꯡꯒꯤ ꯅꯠꯇꯦꯅꯦ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯒꯤꯅꯤ ꯅꯣꯏꯁꯨ ꯈꯪꯍꯧꯔꯤ ꯑꯣꯏꯔꯤꯕꯅꯤꯗ ꯑꯩꯒꯤ ꯍꯦꯛ ꯋꯥꯟꯊꯕꯤꯗꯣ ꯈꯪꯍꯧꯕꯤ ꯈꯨꯔꯥ ꯍꯟꯗꯛꯀꯤ ꯃꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯗꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯐꯈ꯭ꯔꯤꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯃꯍꯤ ꯑꯃ ꯄꯤꯊꯛꯂꯛꯈꯤ ꯑꯃꯨꯛꯇꯪꯅꯤ ꯊꯛꯈꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯄ ꯅꯨꯃꯤꯠꯇ ꯊꯛꯂꯛꯄꯗꯣ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯊꯛꯂꯛꯄ ꯅꯠꯇꯦ ꯃꯗꯨꯗꯒꯤ ꯍꯦꯛ ꯐꯈꯤꯕꯁꯤꯅ ꯇꯧꯔꯛꯇꯕ ꯑꯁꯤꯅ ꯆꯍꯤ 2 ꯁꯨꯔꯛꯂꯦ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯝ ꯇꯧꯗ꯭ꯔꯤꯕꯁꯤꯅꯤ ꯑꯗꯨꯅ ꯃꯥꯏꯕꯗꯨꯅ ꯐꯈꯤꯕꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛ ꯖꯥꯗꯨꯃꯅꯤꯗ ꯇꯝꯂꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯥꯗꯨꯃꯅꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯈꯪꯆꯠ ꯆꯠꯅꯤꯡꯉꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯑꯗꯨ ꯈꯨꯔꯥ ꯀꯣꯏꯊꯣꯛꯂꯒ ꯂꯩꯇ꯭ꯔꯕꯁꯨ ꯑꯃꯥꯏꯕꯗꯣ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯃꯨꯛ ꯍꯥꯏꯕꯤꯔꯣ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤ ꯏꯕꯨꯡꯉꯣ ꯆꯤꯡꯒꯤ ꯆꯤꯡꯅꯨꯡ ꯑꯃꯗꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯑꯩ ꯐꯥꯎꯕ ꯈꯪꯗꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯨꯡ ꯃꯥꯏꯕ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯈꯪꯅꯔꯦ ꯑꯩꯒꯤ ꯏꯇꯥꯎꯗꯨꯅꯁꯨ ꯆꯤꯡꯅꯨꯡ ꯃꯥꯏꯕ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯖꯒꯥꯗꯣ ꯅꯪꯉꯣꯟꯗ ꯇꯥꯛꯂꯒꯦ ꯑꯗꯨꯗꯨꯒ ꯅꯪ ꯅꯇꯣꯝꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪ ꯃꯥꯏꯕꯗꯨꯒ ꯎꯅꯔꯨꯆꯣ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯖꯥꯗꯨꯃꯅꯤ ꯅꯪ ꯍꯟꯗꯛꯀꯤꯁꯤꯗꯤ ꯂꯥꯏꯕꯛ ꯑꯃꯨꯛꯇꯪ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯃꯍꯩ ꯍꯥꯏꯔꯛꯄꯗꯨꯗ ꯖꯥꯗꯨꯃꯅꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯣ ꯑꯋꯥ ꯍꯧꯗꯣꯔꯛꯂꯤꯕ ꯑꯍꯜ ꯈꯨꯔꯥ ꯑꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯂꯧꯔꯦ ꯖꯒꯥ ꯑꯗꯨ ꯖꯥꯗꯨꯃꯅꯤꯅ ꯈꯔꯁꯨ ꯈꯪꯕ ꯖꯒꯥ ꯑꯣꯏꯕꯅ ꯌꯥꯝꯅ ꯂꯥꯏꯅ
ꯃꯍꯥꯛꯅ ꯖꯒꯥ ꯑꯗꯨꯗ ꯊꯤꯕꯗ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯊꯕꯛ ꯑꯁꯦ ꯇꯧꯅꯦ ꯈꯟꯈ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯉꯥꯏꯕ ꯀꯥꯟꯅꯗꯦ, ꯉꯁꯤꯗꯒꯤ ꯍꯦꯛꯇꯃꯛ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯖꯥꯗꯨꯃꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯇꯈꯦꯜꯂꯩꯗ ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯅꯅꯕ ꯒꯤꯔꯤ ꯇꯛꯁꯟꯗꯨꯅ ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯂꯤ꯫ ꯃꯇꯝꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛꯇꯃꯛ ꯇꯥꯕꯗ ꯉꯥꯏꯔꯝꯈꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤꯗꯣ ꯇꯈꯦꯜꯂꯩꯕꯨ ꯇꯞꯅ ꯁꯨꯝꯂꯝꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗꯒꯤꯗꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯁꯥꯏ ꯈꯨꯔꯥ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯞꯊꯣꯔꯛꯂꯤ꯫ ꯎꯃꯪꯒꯤ ꯂꯝꯕꯤ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯁꯣꯔꯣꯠ ꯂꯥꯎꯅ ꯏꯟꯅꯔꯛꯂꯤ꯫ ꯖꯥꯗꯨꯃꯅꯤꯗꯣ ꯀꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯃꯝꯒ ꯃꯝꯂꯤ꯫ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯤꯗ ꯖꯥꯗꯨꯃꯅꯤꯗꯣ ꯄꯥꯈꯠꯂꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯂꯩꯔꯒ, "ꯍꯥꯏ, ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯂꯩ? ꯍꯥꯏ, ꯇꯧꯔꯛꯀꯅꯨꯀꯣ, ꯑꯩ ꯑꯁꯦ ꯌꯥꯝ ꯁꯥꯊꯤꯕꯖꯥꯠꯅꯤ" ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯒꯝ ꯑꯃꯨꯛ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯅꯥꯁꯣꯟꯅꯅ "ꯖꯥꯗꯨꯃꯅꯤ" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯖꯥꯗꯨꯃꯅꯤ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ, "ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯗ, ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯑꯋꯣꯡꯗ ꯅꯣꯏꯅ ꯂꯛꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯑꯗꯨꯝꯅ ꯃꯁꯥ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯛꯄꯗ ꯖꯥꯗꯨꯃꯅꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯀꯔꯤꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯩ ꯊꯥꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯥꯗꯨꯃꯅꯤꯅ ꯃꯩ ꯊꯥꯜꯂꯒ ꯌꯦꯡꯂꯨꯕ ꯑꯁꯤꯗ ꯃꯀꯣꯛꯇ ꯑꯃꯨꯕ ꯐꯤꯅ ꯀꯣꯛꯌꯦꯠ ꯌꯦꯠꯄ, ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯃꯆꯨꯒꯤ ꯀꯔꯤꯅꯣꯝꯃ ꯇꯩꯁꯜꯂꯕ, ꯑꯗꯨꯒ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝ ꯑꯗꯨꯁꯨ ꯑꯃꯨꯕ ꯑꯣꯏꯕ ꯃꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯖꯥꯗꯨꯃꯅꯤꯅ, "ꯀꯅꯥꯅꯣ ꯅꯪꯗꯤ? ꯍꯥ?" ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯍꯧꯖꯤꯛ ꯂꯦꯞꯂꯤꯕ ꯑꯗꯨꯅ, "ꯍꯥꯏ, ꯑꯩ ꯂꯥꯏꯔꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯕꯨ ꯆꯤꯡꯊꯦꯛꯇꯨꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯆꯠꯂꯣ, ꯂꯝꯕꯤ ꯂꯝꯍꯥꯡꯅꯕ ꯑꯣꯏꯔꯒꯗꯤ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯔꯣ, ꯑꯩꯅ ꯅꯪꯕꯨ ꯁꯪꯂꯤꯉꯩ ꯑꯁꯤꯗ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯥꯗꯨꯃꯅꯤꯅ, "ꯑꯩ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯆꯤꯡꯅꯨꯡ ꯃꯥꯏꯕ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃꯕꯨ ꯊꯤꯕ ꯂꯥꯛꯆꯔꯤꯕꯅꯤ." "ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯅꯤꯅꯦ꯫ ꯀꯔꯤ ꯂꯩꯔꯦ? ꯅꯪꯅ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ?" ꯖꯥꯗꯨꯃꯅꯤꯅ, "ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯕꯨ ꯈꯪꯖꯍꯧꯗ꯭ꯔꯦ. ꯀꯔꯤꯅꯣ ꯃꯌꯥꯝꯁꯨ ꯉꯥꯡꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ." "ꯌꯥꯔꯦ. ꯂꯥꯎ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯨꯝꯁꯤ. ꯃꯐꯝ ꯑꯁꯤꯗꯤ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡꯒꯤ ꯁꯥꯟꯅꯐꯝꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯥꯗꯨꯃꯅꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯁꯛꯇꯝꯁꯤꯒ ꯃꯐꯝ ꯑꯁꯤꯗꯒ ꯇꯤꯃꯨ ꯂꯩꯃꯨ ꯁꯥꯟꯅꯩꯒ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯗ ꯖꯥꯗꯨꯃꯅꯤ ꯄꯪꯀꯤꯗ ꯀꯤꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯣ ꯇꯞꯅ ꯐꯝꯊꯔꯒ, "ꯍꯥꯏ, ꯁꯦ, ꯁꯤꯒꯤ ꯅꯨꯡꯄꯥꯛ ꯊꯛ ꯑꯁꯤꯗ ꯐꯝꯃꯨ꯫ ꯅꯪꯅ ꯂꯥꯛꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ?" ꯋꯥꯍꯪ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ, "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ. ꯑꯩ ꯑꯁꯦ ꯂꯨꯍꯣꯡꯕ ꯆꯍꯤ 3-4 ꯁꯨꯖꯤꯜꯂꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯗ꯭ꯔꯤ. ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯔꯒꯗꯤ..." "ꯌꯥꯔꯦ. ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯒꯦ ꯅꯪꯒꯤ ꯃꯔꯝꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯥꯗꯨꯃꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯥꯏꯕꯗꯣ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯑꯣ, ꯅꯪꯒꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯦ. ꯅꯪꯒꯤ ꯅꯨꯄꯤꯗꯁꯨ ꯅꯉꯣꯟꯗꯁꯨ. ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯅꯈꯣꯏꯗ ꯅꯆꯥ ꯐꯪꯖꯔꯔꯣꯏ. ꯅꯈꯣꯏꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯅꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯒꯅꯤ. ꯑꯗꯨꯒ ꯍꯤꯔꯝ ꯑꯃꯗꯤ ꯂꯩ." "ꯑꯣꯖꯥ, ꯀꯔꯝꯕꯅꯣ?" "ꯇꯥꯈꯤꯒꯅꯨ. ꯅꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯒꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯆꯔꯕꯗꯤ ꯅꯈꯣꯏꯅ ꯃꯗꯨꯕꯨ ꯅꯆꯥ ꯁꯛꯅ ꯌꯣꯛꯄ ꯌꯥꯒꯅꯤ." "ꯀꯔꯤ ꯈꯜꯂꯤꯕ?" "ꯑꯣꯖꯥ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯇꯈꯦꯜꯂꯩꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ?" "ꯌꯥꯕꯕꯨꯗꯤ ꯌꯥꯔꯛꯀꯅꯤ. ꯑꯗꯨꯕꯨ
Madusu ikan kanaroi ni. Oza, kaidorogi ikan kanaroi haribasibo. Angang ado punsiroi haiba. Sa angang ado na sahi kunga mga surakpada tayong pan thado uhay na lay. Aduga wafam amaga nakoy na karigumba angang ado bu yokpi thapiraga sahi kunga mga kakangda tayong pan thado krabadi madugi kanaba laitre ko chumdra na ibungo. Chummi oza. Adudi oza aina topa nupi ama thiraga di kamdauba. Hai nangna topa nupi ama thiraga su karisu kanaroi. Aduga nangi nupi aduna su atopa nupa amada layurabasu karisu kanaroi. Nakoi anigi laibakta namita nasa layu u haibase tamdi. Nasage mapal saw hajuna tamdi. Nasage mapal saw hajuna tamdraba nakoi anidabu karam na angang piga doribano. Pidak labas sumado mahai charging ida adamak mapunsi lom kikani. Nakoi gi nathakta aina angang pibangami. Adubu madugi mahai chaba phangdana adumak angang ado mapunsi loi krakani. Nakoi gi laibakta masagi mapal saw hajuna tamde ko. Oza upay amatang di yengbiyo. Ay oza gi khong soktuna khurumjari oza. Ngaiko kay nuri nga tawri basibu tawhay din ibungo. Adubo laibak yengbida amadi yai. Kari kamdawno oza. Aina hidak amakak nangonda pigan. Hairiba hidak asi nangi nupida pitaklaba. Matamaduda nahaki nupi asi maraibak lejarabadi soidana maki masa uzba phangjagadoribani. Mama oiba phangjagani haipatari. Aduga karigumba laibak thiduna mahak asi laikhidabasu yai. Natragana karigumbada mahak asi soinairaga laikhibasu yaribani ne. Ngado munna khalu. Oza mahaksi mama ama oirakpasu yai haibana troza. Hoini mama ama oirakpasu yai. Aduga soinaiba ama oikhibasu yai. Natragana mahakki mapunsi loikhibasu yai haiba ibungo. Oza mama ama oibasu yai hairabani na hidakado pibiro. Ai sodana maki mongonda pitakjaragi. Ai mapa ama oibadusu yamna pamji oza. Aina hairibasi na gyandi phajana taiko ibungo. Tai oza. Ozana aingoda azuk phajana taklabasidi. Phare. Nangna su gyan tare hairabani na hidak adubudi piragi. Aduga nana hidak ase sijindaram taigi matamdane nang wakhaldi munda khaluko. Phare. Haujikidi nang ngaktang leramu ai hidak adu amukta lokthuk lukhige. Asum na hairablaga amaibado imungda prap changkhri. Phana koina tholakti amaibado. Phana koina tonglang matraba adudadi jadu manina magi oza adubu kaurakli. Matamaruda oza aduna prap tholaklaga ngai khoni ibungo nangbu ngaingam singam drabrane. Se masigi hidak ase nangna nangi nupida pithakadabani. Aduga pithakpagi matamna numidang ahingi matamda pithakadabani. Masida nangna karigumbi amata mangonda khanghanba yadi. Hidak ase nang mangonda khanghandana masa khanghandana pithakadabani. Karigumba masa khangkhiba taragadi yamna khudung thiningai oiba kainoma tarokadoribani. Phare. Masina hakpu khro. Hoi oza. Ado masigi mamaldi yararida. Karigi mamal no. Nang hek nungairaktra matamda aigi nakida hek lao. Adum na hairakpadagidi jadumani hoi haiduna haujik hidak ado puduna prap laklei. Asam na jadumani na jatkhribado amaiba aduna yenglaga masigi nupa asna tawduriba thabaksi kaya munphatya se phatta nungda omuk thoklardanane. Wakal asi khalaga tumina dumak lehauri hidak langthak siamduna. Masigi matung jadumani nongalamdai aduta mayum jorokle. Mahana mayum hek jorokpaga kari tawsikya haiduna wakal khali. Maramaduna hojikidi yararoi hayeng ahingo na thabaka se tawrage haiduna chak jumna lepkhri. Aduna hidak ado mafam chana thamkhri. Masigi matung mathangi nongalakli. Nongalaklaba aduta mahaki nupi takhelaina
ꯍꯣ ꯍꯧꯒꯠꯄꯤꯔꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯁꯨ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯇꯈꯦꯜꯂꯩꯗ ꯇꯈꯦꯜꯂꯩ ꯑꯩ ꯅꯪꯗꯤ ꯍꯧꯒꯠꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯇꯈꯦꯜꯂꯩꯅ ꯑꯗꯨꯒ ꯂꯥꯏꯔꯤꯁꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯃꯇꯝꯒꯤ ꯍꯥꯏ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒ ꯑꯗꯨ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦꯗ ꯍꯣ ꯉꯁꯤꯗꯤ ꯇꯥꯔꯅꯤꯌꯦ ꯑꯩꯒꯤ ꯃꯪꯗꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯪꯉꯝꯕꯩ ꯋꯥꯅꯤꯗ ꯏ ꯑꯗꯨꯅꯣ ꯅꯪꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯪꯗꯅꯦ ꯏꯆꯥꯅꯨꯄꯥ ꯑꯃꯅꯦ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯔꯝꯕꯒꯤ ꯋꯥꯅꯤꯁꯥ ꯑꯗꯨꯗꯨꯒꯅꯦ ꯏꯆꯥꯅꯨꯄꯥꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯑꯃꯨꯛ ꯄꯝ ꯅꯪꯅ ꯑꯃꯨꯛ ꯄꯝ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯅꯦꯅ ꯇꯧꯔꯝꯃꯦꯕ ꯑꯩ ꯍꯟꯗꯛꯇꯤꯅꯦ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯖꯥꯗꯨꯃꯅꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒ ꯉꯁꯤ ꯇꯈꯦꯜꯂꯩꯒꯤ ꯃꯃꯪꯒꯤ ꯋꯥꯔꯤ ꯇꯝꯂꯛꯄ ꯑꯁꯤꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯂꯥꯡꯇꯛꯅꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯍꯥꯏ ꯅꯪꯒꯤ ꯃꯪꯗꯣ ꯃꯪꯐꯥꯎꯅꯕ ꯑꯣꯏꯁꯅꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯨꯔ ꯆꯠꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯈꯦꯜꯂꯩ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯖꯥꯗꯨꯃꯅꯤ ꯍꯧꯖꯤꯛꯁꯨ ꯍꯧꯒꯠꯇ꯭ꯔꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯀꯝꯗꯧꯅ ꯇꯈꯦꯜꯂꯩꯗ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯊꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤꯅ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯨꯒ ꯌꯨ ꯉꯥꯎꯁꯟꯅꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯀꯔꯤꯅꯣ ꯑꯃꯗ ꯊꯣꯛ ꯍꯤꯗꯥꯛ ꯑꯗꯨ ꯌꯥꯟꯁꯤꯟꯈ꯭ꯔꯒ ꯍꯦꯛꯇ ꯄꯤꯊꯛꯂꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯖꯥꯗꯨꯃꯅꯤꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯖꯥꯗꯨꯃꯅꯤ ꯍꯜꯂꯛꯇꯕꯗꯨꯗ ꯇꯈꯦꯜꯂꯩꯗꯣ ꯌꯥꯝꯅ ꯃꯤꯄꯥꯏ ꯊꯕꯥꯏꯔꯤ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏ ꯊꯕꯥꯏꯔꯤ ꯐꯥꯒꯤꯗꯒꯤ ꯄꯨꯡ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯇꯈꯦꯜꯂꯩꯗꯣ ꯃꯤꯄꯥꯏ ꯊꯕꯥꯏꯔꯛꯏ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯖꯥꯗꯨꯃꯅꯤꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯖꯥꯗꯨꯃꯅꯤꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯔꯛꯄꯗ ꯇꯈꯦꯜꯂꯩꯗꯣ ꯁꯥꯎꯔꯪ ꯌꯨꯔꯪꯅꯅ ꯊꯣꯡ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯌꯨ ꯐꯖꯅ ꯉꯥꯎꯁꯜꯂꯒ ꯍꯥꯏ ꯑꯩꯅ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯑꯩꯅ ꯊꯕꯛ ꯑꯃꯈꯛ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯃ ꯑꯩꯅ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯑꯩꯅ ꯀꯟꯕꯤꯔꯨꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯁꯨꯝ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯆꯥꯛꯇꯣ ꯃꯣꯏꯗ ꯆꯥꯔꯁꯦ ꯍꯥꯏꯗꯅ ꯃꯣꯏꯗ ꯑꯗꯨꯃꯛ ꯆꯥꯊꯣꯔꯛꯂꯦ ꯑꯣ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯅ ꯀꯩꯗꯧꯔꯕ ꯅꯨꯡꯊꯤꯟꯗꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯂꯩ ꯑꯩ ꯌꯥꯎꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯌꯥꯎꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕꯕꯨ ꯅꯨꯃꯤꯠ ꯇꯥꯕ ꯂꯣꯏꯕꯒ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯗ꯭ꯔꯕ ꯅꯨꯃꯤꯠ ꯇꯥꯕ ꯂꯣꯏꯕꯒ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯤꯜꯂꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗꯨꯗ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯦ ꯃꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯋꯥꯐꯝ ꯑꯁ ꯇꯥꯅꯤꯡꯗꯦꯁꯦ ꯂꯥꯎꯁꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩ ꯅꯪ ꯅꯨꯡꯁꯤꯅꯤ ꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯍꯩ ꯃꯍꯤꯁꯦ ꯄꯣꯔꯛꯂꯤꯕꯅꯤ ꯊꯛꯆꯜꯂꯨ ꯊꯛꯅꯤꯡꯗꯦ ꯑꯃꯇ ꯍꯩ ꯃꯍꯤꯒꯁꯦ ꯃꯁꯤ ꯂꯣꯏ ꯂꯪꯊꯣꯛꯈꯤꯒꯦꯁꯦ ꯍꯣꯏ ꯂꯪꯊꯣꯛꯀꯅꯨꯅꯦ ꯅꯪ ꯊꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯊꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯄꯣꯔꯛꯄ ꯍꯩ ꯃꯍꯤꯁꯤꯕꯨ ꯃꯥꯅ ꯊꯛꯑꯣꯏꯅꯦ ꯅꯪ ꯊꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯊꯛꯑꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝꯅ ꯖꯥꯗꯨꯃꯅꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯈꯦꯜꯂꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤꯕꯀꯣ ꯃꯥꯅ ꯈꯔ ꯊꯛꯂꯒꯕ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯊꯛꯆꯤꯟꯈ꯭ꯔꯤ ꯃꯗꯨꯗ ꯇꯈꯦꯜꯂꯩꯅ ꯍꯩꯕ ꯅꯪꯒꯤ ꯍꯩ ꯃꯍꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯥꯗꯨꯃꯅꯤꯅ ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯄꯤꯖ ꯄꯤꯊꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯇꯩꯒ ꯃꯍꯥꯎ ꯃꯥꯟꯅꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯥꯗꯨꯃꯅꯤ ꯇꯈꯦꯜꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯈꯦꯜꯂꯩꯅ ꯖꯥꯗꯨꯃꯅꯤꯗ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯄꯤꯖꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯇꯨꯝꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯖꯥꯗꯨꯃꯅꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯈꯦꯜꯂꯩꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯍꯤꯡꯗ ꯃꯥꯡꯂꯨꯔꯤꯕꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩ ꯃꯄꯥꯜ ꯊꯣꯛꯈꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯆꯪꯉꯛꯇꯕ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯇꯈꯦꯜꯂꯩ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ
ꯇꯈꯦꯜꯂꯩꯗꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯃꯄꯥꯟꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯀꯔꯥꯏ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯕꯣ? ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯣꯟꯅ ꯆꯤꯔꯣꯛꯅꯗꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ? ꯖꯥꯗꯨꯃꯅꯤ ꯖꯥꯠ-ꯖꯥꯠꯀꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯇꯈꯦꯜꯂꯩꯕꯨ ꯊꯤꯔꯤ꯫ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯧꯕꯁꯨ ꯇꯈꯦꯜꯂꯩ ꯅꯨꯄꯤꯅꯤꯅ ꯃꯍꯥꯛꯀꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯊꯤꯔꯤ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡ ꯐꯪꯃꯜꯂꯛꯇꯕꯗꯨꯗ ꯀꯔꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯈꯦꯜꯂꯩ ꯅꯣꯡ ꯉꯝꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯔꯞ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯍꯥꯏ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ? ꯍꯥ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯕꯒꯦ ꯍꯥꯏꯕꯅꯤ?" ꯇꯈꯦꯜꯂꯩ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ, ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯃꯇꯨꯡ ꯄꯔꯞ ꯏꯟꯅꯔꯛꯇꯨꯅ ꯇꯈꯦꯜꯂꯩꯗ "ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯕꯒꯦ ꯍꯥꯏꯕꯅꯤ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯗꯤ ꯍꯧꯖꯤꯛꯇ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯨꯝꯅ "ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ, ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ?" ꯇꯈꯦꯜꯂꯩꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯖꯥꯗꯨꯃꯅꯤꯗꯣ ꯉꯛꯆꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ "ꯀꯔꯤꯅꯣ ꯆꯤꯟꯖꯥꯛꯀꯥꯁꯤꯅ ꯃꯅꯝ ꯅꯝꯊꯤꯔꯤꯕ? ꯀꯗꯥꯏꯗ ꯏꯅꯣ ꯁꯤꯅ?" ꯖꯥꯗꯨꯃꯅꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯎꯔꯨꯗꯕꯅꯤ ꯇꯈꯦꯜꯂꯩꯒꯤ ꯃꯈꯨꯠ ꯃꯁꯥ, ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯆꯤꯟꯕꯥꯟꯒꯗꯣ ꯏ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯎꯕꯗ ꯖꯥꯗꯨꯃꯅꯤꯅ "ꯍꯥꯏ, ꯀꯔꯤꯅꯣ ꯆꯤꯟꯕꯥꯟꯒꯗꯨꯅ? ꯂꯥꯎ, ꯁꯤ ꯅꯃꯥꯏꯗ ꯇꯥꯊꯣꯛꯂꯥꯎꯁꯦ꯫ ꯑꯁ ꯉꯥꯏꯈꯣꯁꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯛꯂꯤꯕꯁꯦ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯥ, ꯀꯔꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯤ ꯍꯥꯏꯕ? ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ? ꯑꯁ ꯈꯪꯗꯦ, ꯁꯤ ꯂꯥꯛꯑꯣꯁꯤ." ꯇꯈꯦꯜꯂꯩꯗꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈ꯭ꯔꯤ꯫ ꯅꯣꯡ ꯈꯔ ꯉꯥꯟꯊꯣꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥꯗ ꯇꯩꯔꯤꯕ ꯏ ꯑꯃꯗꯤ ꯃꯆꯤꯟꯗ ꯇꯩꯔꯤꯕ ꯏ ꯂꯣꯏꯅꯃꯛ ꯆꯥꯝꯊꯣꯛꯂꯤ, ꯐꯤꯔꯣꯜ ꯁꯨꯗꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯈꯦꯜꯂꯩꯗꯣ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯇꯨꯝꯈꯤ꯫ ꯖꯥꯗꯨꯃꯅꯤꯗꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯩꯕꯅꯤꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯇꯈꯦꯜꯂꯩꯗ "ꯍꯥꯏ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨ, ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯋꯥꯔꯤ ꯑꯔꯨꯕ ꯁꯥꯒꯗꯕ ꯂꯩ" ꯍꯥꯏꯔꯝꯂꯒ ꯖꯥꯗꯨꯃꯅꯤ ꯊꯕꯛ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ, ꯃꯤꯅꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯐꯖꯩ ꯍꯥꯏꯅꯕ ꯁꯟ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯅ ꯆꯤꯛꯊꯠꯇꯨꯅ ꯆꯥꯊꯣꯛꯂꯝꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯖꯥꯗꯨꯃꯅꯤꯗꯣ ꯆꯪꯁꯤꯟꯗꯨꯅ "ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯤꯄꯥ ꯑꯃꯅ "ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ ꯇꯨ, ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯟ ꯑꯁꯤ ꯀꯔꯝꯕ ꯁꯥꯅꯕꯨ ꯆꯥꯔꯤꯕꯅꯣ ꯈꯪꯗꯦ, ꯁꯦꯠꯇꯨꯅ ꯆꯥꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯂꯩꯔꯝꯂꯤꯕꯁꯤ꯫ ꯏꯁꯨ ꯌꯥꯝꯅ ꯇꯥꯔꯝꯗꯦ, ꯂꯣꯏꯅ ꯊꯛꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯆꯥ ꯃꯁꯨꯗꯤ ꯑꯣꯏꯔꯔꯣꯏ ꯁꯥꯗꯣ꯫ ꯃꯌꯥꯝ ꯃꯈꯣꯏ ꯁꯟ ꯂꯣꯏꯕꯁꯤꯡ ꯁꯟ ꯆꯦꯛꯁꯤꯟꯁꯦ." ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯃꯌꯥꯝꯁꯨ "ꯆꯦꯛꯁꯤꯟꯁꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯤ꯫ ꯖꯥꯗꯨꯃꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ꯫ ꯃꯥꯅ ꯊꯕꯛ ꯆꯠꯂꯤꯕꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯔꯥꯡ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯌꯨꯛ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯒ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯔꯤꯕꯖꯥꯠꯅꯣ? ꯃꯍꯥꯛꯅ ꯉꯔꯥꯡ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯤꯕꯗꯨ ꯃꯥꯅ ꯁꯟꯕꯤ ꯑꯁꯤ ꯍꯥꯠꯇꯣꯛꯂꯒ ꯆꯥꯔꯤꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ꯫ ꯋꯥꯈꯜ ꯑꯁꯦ ꯈꯟꯕꯗꯒꯤ ꯖꯥꯗꯨꯃꯅꯤꯅ "ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯇꯨꯝꯗꯕ ꯃꯈꯩ ꯇꯈꯦꯜꯂꯩꯕꯨ ꯁꯪꯂꯒꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ." ꯑꯗꯨꯝꯅ ꯈꯜꯂꯗꯨꯅ ꯖꯥꯗꯨꯃꯅꯤꯗꯨ ꯊꯕꯛ ꯆꯠꯂꯤꯕꯗꯣ ꯆꯠꯐꯝꯒ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯖꯥꯗꯨꯃꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏ ꯇꯨꯝꯅꯔꯤ꯫ ꯖꯥꯗꯨꯃꯅꯤ ꯉꯁꯤꯗꯤ ꯇꯨꯝꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯇꯈꯦꯜꯂꯩꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯇꯈꯦꯜꯂꯩꯗꯣ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ꯫ ꯖꯥꯗꯨꯃꯅꯤꯁꯨ ꯃꯇꯨꯡꯗ ꯄꯔꯞ ꯇꯥꯅꯔꯛꯂꯤ, ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛ꯫ ꯃꯇꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩꯗꯣ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯩꯁꯥꯜꯒꯤ ꯃꯇꯧꯒꯨꯝꯅ ꯑꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯨꯠꯀꯤ ꯈꯨꯖꯤꯟ ꯁꯥꯡꯇꯣꯔꯛꯂꯤ, ꯈꯨꯠꯁꯥ ꯁꯥꯡꯇꯣꯔꯛꯂꯤ, ꯈꯨꯕꯥꯛ ꯑꯗꯨꯁꯨ ꯄꯤꯛꯁꯤꯟꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯣ ꯁꯥꯡꯇꯣꯛꯄ ꯍꯦꯜꯂꯛꯂꯤ ꯃꯆꯤꯟ ꯇꯨꯝꯅ, ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯂꯥꯎꯊꯣꯛꯄ ꯍꯦꯜꯂꯛꯂꯤ, ꯃꯆꯤꯟꯕꯥꯟ ꯑꯗꯣ ꯇꯨꯝꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃꯗ ꯏꯈꯨꯏ ꯈꯨꯏꯖꯤꯜꯂꯛꯂꯤ, ꯃꯅꯥ ꯐꯟꯇꯣꯔꯛꯂꯤ, ꯍꯦꯛ ꯌꯦꯡꯕꯗ ꯁꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯖꯥꯗꯨꯃꯅꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯇꯈꯦꯜꯂꯩ ꯅꯠꯇ꯭ꯔꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯤꯄꯥꯏ ꯊꯕꯥꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯈꯦꯜꯂꯩꯗꯣ ꯆꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯆꯦꯟꯊꯣꯛꯈꯤ꯫
Matam maruda Jadumanichu matungda inaduna tanarakli. Matam maruda haujik takhelai na on kiba sa ado parap asum laktuna makoigi leikai adda leiba yamna sathiba hui amagi mayumda changchinkhri. Hui aduna takhelai na olaba sa waimiwi tawba adubu hek ubaga yamna kana khongi. Makoigi yumbu adda loiba hui adu nataba atopa iblon kayo naba singda leiba hui singadusu yamna kana khongba haurakli. Adumna khonglakpa aduda Jadumanisu matungda kana tanaraklibani. Takhelaina adumna hui sing khonglibadu manaka chongsinkhraga hui ababu mahakna haidatuna hatli. Adugu hui adugi mangchamda siktuna hui aduda yauriba I makhai mahanga loinamak thakli. Hui aduna kana laukhibagi makhol amadi karigumba mana haidatpagi makholda khongkhibagi makhol tabaduda yumbu nupa ama chenthorai aduga kari tawbano haiduna yenglai. Matam maruda takhelai na onba saada mongsung marum amada chongsinduna lotkhri. Aduga yumdagi thokliba nupa aduna lai kaptuna koithi thirakpadati makoigi loijariba hui ado laimaida phrang chongduna khap singduna leiramle. Aduga makhoridadasu yamna pakna sithatkibagi yakun taduna leiramlibani. Afa marudagi isu leplaitana hoji haithari. Asumna tawduna hui ado mpham maruda phrang chongduna thawai mangle. Madu ubada nupa adudi pasu pakhale aduga magi hui sirambaduda sausu yamna sauningki. Masidagi nupa aduna sa thogle haiduna koilau laubadagi mayabjulun ke naba singsu thorakli. Makoina tholakpada oiramliba phiba madu ubada makoi mayamsu punga ngnari karino toromliba sidi haiduna. Matam maduda thorokliba miyo yaduna haulik tahalamba mali sa hojik masa si phong sari akoibada sa si bu halamba sa do leramba yai thiu haiduna koi thiri adumna thigalakpa aduda Jadumanisu khangkhiba tare haiduna mahak mayum lomda parap chenkhri. Matam aduda takhelaidi mongsongmarak amada lumlaga leiribani. Adubu mayamna asum koi thirakpada mongsongmarakta kenoma lumle haibadagi takhelaido mahak ukramale khanduna yamna wangna khajaliba makoigi yum adugi samballado kalaga chenkhri. Adumna phan chunglaga sagi mawongda chenkhibadudha mayam punamakto asidi sani tanok haiduna hojiki takhelaina chenkhiba maikei adomlomda tanarakli. Matam maduda Jadumanidi pakharpana loiri makoigi yumdaga mayam ase thomjalaklaga takhelai krai chakhrabare haiduna hangaklabadi mahak kari khumgidagi khanduna. Masigi matung Jadumanido imungda prap chensinduna thonglonsillaga leikhri. Nakal amadana takhelaisu Jadumanigi yum tamna chelaklibani. Araduga thongado hangdoke torubadati thongado manungdagi lolaga leiramle. Tauriba mataw aduda takhelaina olaba yamna sathibado sa ado yamna kanna lauraga thongaduda koro khotuna thilli. Tauriba sida Jadumani karigumba miyamnaga phangkhrabati hatpi khiba tare khanduna thongado khanghang hangduklui. Thong hangtorokpa aduda kaisalgumna olaba takhelaina magi mapuripa oriba Jadumanibu kanasu khangdaba lamlanba amagumna makhori aduda chiknana phonarakli. Matam aduda Jadumanina khongpakna kauduna imungda solonsillaga thongonsillaga thamki. Madugi matung imung lomdagi mihing manam namba Jadumanibu chaningi haiduna phaklang aduda amadi thong aduda koro khotuna leimaitaga su khotuna mahaki aram khawrangbado kongana bohonarakli. Adumma torokpaduda Jadumanina hai tumina layu mi maya ama laklibasida karigumba aina haidokhrabadi nahak afaba oiroi aduna tumina ngaktang layu hairakli. Adumna hairubadagidi takhelaina onba sa ado tumina laikhri. Matam aduda Jadumanigi thongkalomda mayam ama changai. Matam aduda Jadumanina mayam kaidoba yaurabagi haiduna mahaksu tup ama parka chenthorei. Laklibasing aduna hojik sa ama yum amagi manungda changamlaga hui ama hayatuna chathoklamle. Sa ado nukoigi somda chensenki haiduna mayamna haibadagi ekhoi thiba laklibani. Adumna hairakpada Jadumanina karino haribasibo ekhoi somdati sabada chanchilakti. Asom manungder of the power chengkhraba jala hairakpada mayamna asadudi soidanamaki
ꯃꯅꯤꯡꯒꯤ ꯂꯩꯔꯛ ꯑꯗꯨ ꯐꯥꯎꯔꯒ ꯆꯦꯜꯂꯝꯂꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯊꯣꯝꯖꯤꯟꯅꯈꯤ ꯖꯥꯗꯨꯃꯅꯤꯁꯨ ꯃꯈꯨꯠꯇ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯊꯤꯔꯤꯕꯗꯨꯗ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯐꯥꯎꯕꯗ ꯐꯪꯂꯛꯇꯕ ꯑꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯖꯥꯗꯨꯃꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯇꯈꯦꯜꯂꯩꯗꯣ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉ ꯇꯩꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯇꯈꯦꯜꯂꯩꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ ꯋꯥ ꯑꯔꯨꯕ ꯑꯃ ꯍꯥꯏꯅꯒꯗꯕ ꯂꯩ ꯀꯩꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯑꯍꯤꯡꯗ ꯅꯍꯥꯛꯅ ꯍꯧꯒꯠꯂꯒ ꯃꯤꯒꯤ ꯁꯥꯗꯣꯡ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯐꯪꯗ꯭ꯔꯒꯅ ꯁꯥ ꯁꯟ ꯆꯥꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯁꯤꯗ ꯇꯈꯦꯜꯂꯩꯅ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯏꯆꯥ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯁꯥ ꯑꯣꯜꯂꯛꯂꯦ ꯀꯝꯗꯧꯅ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯥꯗꯨꯃꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯔꯥꯡꯒꯤ ꯁꯥꯋꯣꯏ ꯀꯔꯤꯋꯣꯏ ꯇꯧꯕ ꯑꯗꯣ ꯖꯥꯗꯨꯃꯅꯤꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯈꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯤꯝꯐꯨ ꯉꯥꯡꯅꯔꯛꯂꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯦ ꯖꯥꯗꯨꯃꯅꯤꯁꯨ ꯇꯥꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯑꯁꯦ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯇꯈꯦꯜꯂꯩ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯈꯤ ꯃꯌꯥꯝꯗꯣ ꯉꯁꯤꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯃꯍꯩ ꯂꯣꯏꯅꯃꯛ ꯇꯨꯝꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯇꯈꯦꯜꯂꯩꯕꯨ ꯀꯔꯛ ꯂꯥꯛꯅ ꯄꯨꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯆꯤꯡꯅꯨꯡꯒꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡꯅꯨꯡꯒꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡꯅꯨꯡꯒꯤ ꯃꯥꯏꯕ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯃꯍꯥꯛꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯗꯨꯒ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯖꯥꯗꯨꯃꯅꯤꯅ ꯆꯤꯡꯅꯨꯡꯒꯤ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯥꯗꯨꯃꯅꯤ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯁꯤꯡꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯟꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯔ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯈꯔ ꯑꯃꯅ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯏ ꯑꯣꯏꯅ ꯈꯨꯔꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯉꯥꯏꯈꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯈꯦꯜꯂꯩꯗꯣ ꯃꯍꯥꯛꯀꯤ ꯁꯥ ꯑꯗꯨ ꯑꯣꯜꯂꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯈꯦꯜꯂꯩꯅ ꯅꯥꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯣꯡꯗꯨꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯇꯥꯅꯔꯛꯂꯤ ꯇꯈꯦꯜꯂꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯖꯥꯗꯨꯃꯅꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯃ ꯐꯥꯖꯤꯟꯕ ꯃꯥꯜꯂꯤ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯁꯥꯒꯤ ꯃꯈꯣꯜꯁꯨ ꯃꯥꯜꯂꯤ ꯍꯥꯏꯅꯔꯛꯂꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯔꯒ ꯆꯤꯡꯅꯔꯒ ꯂꯩꯔꯝꯕꯒ ꯖꯥꯗꯨꯃꯅꯤꯒꯤ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯊꯣꯝꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯖꯥꯗꯨꯃꯅꯤꯗꯣ ꯑꯃꯥꯏꯕꯁꯤꯡ ꯇꯥꯟꯅꯔꯨꯔꯒ ꯃꯍꯥꯛ ꯍꯜꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯁꯤꯜꯂꯒ ꯊꯣꯝꯖꯤꯜꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯖꯥꯗꯨꯃꯅꯤ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯖꯥꯗꯨꯃꯅꯤꯗꯤ ꯁꯣꯝꯗ ꯂꯥꯛꯑꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯖꯥꯗꯨꯃꯅꯤꯗꯣ ꯂꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯑꯩꯗꯤ ꯀꯩꯁꯨ ꯆꯠꯇꯦ ꯑꯁꯤꯗ ꯏꯁꯥ ꯁꯦꯡꯇꯣꯛꯂꯨꯕꯅꯤ ꯃꯌꯥꯝ ꯀꯣꯏꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯏꯃꯨꯡꯗꯒꯤ ꯁꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯃ ꯑꯇꯣꯞꯄ ꯁꯥꯅ ꯆꯤꯛꯊꯠꯇꯨꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯁꯤꯅꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯇꯈꯦꯜꯂꯩꯗꯨ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯖꯥꯗꯨꯃꯅꯤꯅ ꯃꯍꯥꯛꯅ ꯅꯣꯡ ꯉꯥꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯁꯣꯝꯗ ꯇꯈꯦꯜꯂꯩꯁꯨ ꯃꯍꯥꯛꯀꯤ ꯁꯥꯒꯤ ꯁꯛꯇꯝ ꯑꯗꯣ ꯍꯟꯖꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯗꯣ ꯃꯤꯒꯤ ꯁꯛꯇꯝꯗ ꯂꯩꯔꯕꯅꯤ ꯃꯇꯝ ꯑꯗꯨ ꯖꯥꯗꯨꯃꯅꯤꯅ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯁꯥꯅ ꯌꯥꯔꯦꯅꯦ
mayam thajabidраga aigi nupido yengu lao adumna hairaka jadumanina imungda prapap changki aduga takhelei do puthorake mayam leibiramo hairamlaga jadumani imungda changkhraga takhelei da puliba singado loina mot lokthorакlei matam maduta takhelei do gyan mangli tauribani maradagidi jadumani takhelei bu puthoraklaga si kaidorage masa ngamdabagi mahak hiplaga leijabani mayam si karaida sawolage haibani da adumna hanglakpada mayam do hojita mahaki imungda sana khongkhibagi makhol tabani aduna sa do magi imungda lotpra yengsi adumna hairakpada jadumani na yengu hajuna mokhoi khara changhanduna yenghalni manungda wokhaiduna thirabasu kari amata phangdapaduda mayam do amuk tholakle aduga karisu leiti sana khobagi makhol tai haribudu mayam wakhal na oirambasu yare mayam hanerasi haiduna mathang hanakhi madugi matung jadumani na takhelaibu amuk imungda pusankhri aduga thonglon sanki matam aduta mayamna hainaribasi takhelai saondo mali mahak saolubagi wabagi mali mahana hauji phadrak taribado takhelaina saolubagi waba adu khangkiba tare haiduna jadumani na launam tawduna aikhoida namthak tawbani hayengi numitta takhelegi yumki koibada akhoi punna leigedabani aduga jadumani diri khangalloidabani karigumba manungda law khongbagi sagi khonjal hek tabaga thangten paiduna chenchingedabani aduga thongado phakaiduna takhelaibu mapalda chinthokduna hatkadabani haiduna wari sanari hainari ba pawase jadumani tahanba yaroi haiduna lona wari sanari masigi matung nongalak jadumani gi yumda amaiba ama lakli amaiba aduna takhelaibu aja puja tauribani haiduna tauri asomna tawduna amaiba amado chatkri lai khurumlibani haiduna pangkhoi de khurumi aduga atangba potni haiduna karino khangdaba leibakna sabmanba nungna sabmanba khulai khara puthuraklaga madudo takhaiduna nikhaiduna pithakli madugi paisa su mayam ama lawri poni matawa somna jadumani na numit aduta amaiba makhoi ahum mari lai khurumki maiba sing aduna su yamna wana lai khuramlibani haiduna tawki takhelai do maduna pharadau male haidu jadumani do khanjaki numidangi matam oirakle mayam punamak do hainari ngasai amaiba khara laklaga takhelai do yamna kana lai khurumkibani maramaduna takhelai do hojik nungdangdi kari amta taroktabasu yai aduna mayam warasu wana ngaiminasi hainariba aduda mayamsu yanaraduna takhelegi yumgi akoibada matik chaba khusu khulai paiduna lumnaduna leinari masigi matung takhelei to ahing ngongyai aduda mahaki sa olamda gi saptra do haurakli aduma torokpadu ta jadumani do pakharpana loiri ngasai amaiba singadi kaisu tororoi haiduna hairamlabani aduga amo haurakli basina kamdongni sidi haiduna matha yamna sari adubu mana khamba so haiti takhelei to sawon thoraklaga imungdagi kheka launa chongthorai aduga thongdu su kanna hangtorakli ngarangdagi kari amata charakthriba samagumna thuna yangna chelakpa aduta mayam chongsillaktuna takheleibu fare asumna tawduna langlang sillaktuna makoibu mayam koichillaktuna takheleibu farabada takheleina leramliba sing adupu mathang harana ba lang adu sekairakna honarakli adumna torokpaduda mayamna pariba khusu khulai thang ten long sing aduna thinduna harana ba torokpada khudak aduda jingnungi maibado lakle jingnungi maibana ngaikho nukuna aduma tawriba karigino ngaikho hajuna khamni matamadu jadumani chensilaktuna oja karino tawriba sibo amukta kanbiyo ai ngarangsu oja ke nakal lakcharamabani hairakpada amaiba aduna ngarangdi ai arapa mafamamada thabak ama chathokdure nahak laklammi haiba ai khangbadagi kariguba khudong thiba madi sodarmaki nangnamlagani haibasi khangduna nangi nakta laklibani hayo kaino tawribase adumna hairakpada jadumani na mahana pirakpa hidak ado thaklubadagi ni hairi matam maduda amai aduna aina ngonda haidra hidak ado thaluba matamda mahagase yamna sathiba karigumba amada oikibasu yai haidana
ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯈꯥꯝꯍꯧꯔꯕꯗꯤ ꯉꯝꯒꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯁꯥ ꯑꯃ ꯄꯨꯔꯛ ꯌꯦꯟ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦ ꯑꯃ ꯍꯦꯛꯇ ꯄꯨꯔꯛꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯍꯥꯏꯅꯔꯒ ꯌꯦꯟꯕꯥ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯁꯣꯜꯂꯕ ꯃꯇꯨꯡ ꯌꯦꯟꯕꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯄꯤꯊꯛꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯄꯤꯊꯛꯈꯤꯕꯒ ꯌꯦꯟꯕꯥ ꯑꯗꯣ ꯉꯥꯎꯅ ꯐꯩꯅ ꯆꯦꯟꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯣ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯟꯈꯤꯕꯗ ꯇꯈꯦꯜꯂꯩꯅ ꯃꯗꯨꯕꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯦ ꯇꯈꯦꯜꯂꯩꯁꯦ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯦ ꯑꯗꯨꯒ ꯖꯥꯗꯨꯃꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯤꯕ ꯁꯥ ꯑꯣꯟꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯁꯥ ꯑꯣꯟꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯄꯥꯅꯦ ꯁꯥ ꯑꯣꯟꯕ ꯅꯨꯄꯤ ꯑꯁꯤꯅꯦ ꯃꯈꯣꯏ ꯑꯅꯤ ꯈꯨꯟꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯃꯌꯥꯝ ꯉꯔꯪ ꯉꯪꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯇꯈꯦꯜꯂꯩꯗꯣ ꯇꯞꯅ ꯃꯤꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅꯁꯨ ꯃꯀꯣꯛ ꯑꯗꯣ ꯄꯥꯏꯁꯤꯜꯂꯒ ꯂꯥꯎꯔꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯄ ꯁꯥꯕ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯕ ꯖꯥꯠꯅꯤ ꯑꯗꯨꯃ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯣ ꯇꯞꯅ ꯇꯈꯦꯜꯂꯩꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯃꯥꯡꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯈꯦꯜꯂꯩꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝ ꯆꯪꯕꯗꯒꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯑꯃ ꯊꯥꯈꯤꯕꯗꯒꯤ ꯑꯁꯤꯒꯨꯝꯂꯕ ꯁꯛꯇꯝ ꯑꯁꯦ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯟꯅꯒꯨꯝꯅ ꯄꯨꯝꯅꯃꯛ ꯐꯔꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯖꯥꯗꯨꯃꯅꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯑꯣꯖꯥ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯥ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯏꯆꯥ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯇꯧꯕꯇꯕꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯍꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯇꯈꯦꯜꯂꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯔꯒꯦ ꯀꯥꯏꯅ ꯇꯧꯔꯛꯄ ꯉꯥꯎꯔꯤ ꯐꯔꯤ ꯇꯧꯔꯛꯄ ꯀꯌꯥ ꯇꯧꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜ ꯑꯁꯦ ꯐꯥꯊꯍꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯑꯣꯖꯥ ꯂꯥꯏꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯈꯣꯏꯔꯝꯒꯗꯕꯅꯣ ꯍꯥꯏꯔꯛꯄꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯣꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯁꯨ ꯖꯥꯗꯨꯃꯅꯤꯗ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯁꯦꯟꯅꯧ ꯀꯔꯤꯒꯨꯝꯕ ꯁꯥ ꯉꯥ ꯃꯥꯡꯕꯒꯤ ꯑꯃꯗꯤ ꯍꯥꯠꯇꯣꯛꯂꯝꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯊꯧꯗꯣꯛ ꯊꯦꯡꯅꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯝꯅ ꯍꯦꯛ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯇꯈꯦꯜꯂꯩꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯄꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯉꯍꯥ ꯅꯣꯡꯃ ꯖꯥꯗꯨꯃꯅꯤꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯈꯤꯕ ꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯗꯨꯃꯅꯤꯅ ꯈꯨꯔꯥꯁꯨ ꯎꯄꯥꯏ ꯃꯊꯪ ꯌꯦꯡꯖꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯑꯩꯒꯤ ꯗꯁꯥꯅ ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯥꯏꯕꯗꯣ ꯂꯥꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯨꯔꯨꯝꯂꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯟꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯅꯨꯡꯒꯤ ꯃꯥꯏꯕꯗꯣ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯁꯨꯒꯥꯏꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥꯈꯔ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯃꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯄꯨꯖꯥ ꯑꯃꯁꯨ ꯇꯧꯔꯦ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯄꯨꯖꯥ ꯑꯗꯨ ꯇꯧꯔꯒ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯀꯠꯆꯔꯤ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯑꯗꯣ ꯀꯠꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯈꯩ ꯍꯤꯗꯥꯛ ꯑꯗꯣ ꯁꯪꯂꯤ ꯇꯧꯔꯝꯕ ꯑꯗꯣ ꯉꯥꯡꯂꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯇꯈꯦꯜꯂꯩꯗ ꯁꯦ ꯏꯕꯦꯝꯃ ꯃꯁꯤ ꯊꯛꯆꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯈꯦꯜꯂꯩꯗ ꯄꯤꯊꯛꯂꯤ ꯑꯁꯨꯝꯅ ꯄꯤꯊꯛꯄꯤꯗꯒꯤꯗꯤ ꯇꯈꯦꯜꯂꯩꯁꯨ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯔꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯅꯆꯥꯒꯤ ꯅꯄꯥꯜ ꯆꯥꯎ ꯍꯥꯏꯗꯨꯅ ꯇꯝꯗꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯅ ꯅꯈꯣꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯔꯁꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯅꯨꯡꯒꯤ ꯃꯥꯏꯕ ꯑꯗꯣ ꯆꯠꯈ꯭ꯔꯦ
ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯖꯥꯗꯨꯃꯅꯤ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯗꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯈꯤ꯫ ꯇꯈꯦꯜꯂꯩ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯥ ꯉꯥ ꯁꯤꯔꯛꯄꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯇꯣꯠꯅ ꯇꯤꯟꯅꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫